ngasi numida waram phongkiba tongan-tonganba Manipuri siphongsing amasung thokkiba thokdo wathoksingdagi maruoibi ipausing meyamna thamjagi anada soOgi ground rule thugai haina sentan Hairakpa leitri KNO Kokizau insurgent groups in suspension of operation soOgi ground rule thugai haina Union Home Ministry na khangalakpa amadi Hairakpa leiti haina Koki National Organization KNO gi senior leader amadi wangangloi silent hawkip na phongdokre di Hindu na law interview amada silent hawkip na hai Kokizau mar groups ngasi secessionist amanati makhoi gi demand Indian Constitution ki framework manungda political solution magidamak Manipurda makhoi gi tokai administration ma piu habani masi anti India oibo amanati Mana macha taradun hai mamang sahi ki me ahum ki mamangda makhoi gi demand asi autonomous territorial council ama Manipur gi manungda semani adubu me ahum da irang hek tholakpadi demand asi tolaga me thada kuki MLA singa Union Home Minister da separate administration ama demand tawki adubu July August amadi September da aikoina separate administration haibasi legislature yawa union territory amabu define tawduna lakni hari soO agreement ki matangna makna makha taraduna hai insurgent look kunga mangagi umbrella body ama oiriba United People's Front UPF amasum KNO ga center amadi state lenga ka suspension of operation sign tawnaki adubu sayesigi angan masarukta Manipur Assembly na state lenga ki oina soO sitagi toknaba warep lokre KNO amasum UPF ki oina kem tare lei amadi khulai ga konana masigi kadarna lising ani ga kunni Silent hawkip na mamang sayola Delhi da Home Ministry ki advisor North East AK Misra ga unaduna Shanti Purna ba panamda Home Minister Amit Shah na soO pamkibani adubu Manipur lenga na soO dagi tokiba sina amata yauna yanakiba wapam thuwaire amaromda sathariba political dialogue asi mamang sahi ki me ahum dagi irang tholakpadagi leptuna lairi center na di soO makha sathaduna makha tana pistok toba pamni adubo sei sigi February ki thada Delhi da nakal ahum gi marakta wari sanagadabadu state government gi oina mihut thakidi masimak soO gi ground rule state lenga na thugai bani haina su saigen hawkip na makha tana phungdokhi atopa pa oman state lenga ki mayok ta koki sina rally satkadori En Berena Lusing state lenga sigi mayok tuan koki organization sina tha sigi kuntraga mathoida Delhi gi Jantar Mantar ma ri Chusampur rally sakadari koki NPM sum koki students organization ani na puna sinduna tha sigi kuntraga mathoigi nungthulpung amaga makhai digi nungthulpung manga phabu rally pangthokani koki jauksing gi legislature yaw union territory ama demand tawdun rally du sakadabni hairi koki jau furup sing ki mathakta En Berena Lusing state lenga na genocide ki thawong sa thariba sigi asumba well phangan biu haina demand tawbaga loinana koki jau miyam gi hak amadi security gi damak union territory ama pinaba center taksinduna rally asi pangthokadabani August kuntraga mathoigi hairiba matam sida Zomi Students Federation amasum koki students organization ni nasinduna Chusampur su rally pangthokani hairi Atopa pa omana samaga kuntraga taruk suba lining hal nauriya fulo funragi mapokning sing thoram pangthokre namit asibu suti thabi dun state function uhenbiu mitei marup laipak Manipur na sinduna lining hal nauriya fulo funragi samaga kuntraga taruk suba mapokning sing thoram mitei furuki mayai lusang mitei sanglen wangkai thambal khong imphala pangthokre thoram madura mitei maruki thauburel nongthoma mangina thoram mapu oigadabani adubu laibak thibadi masa ngamlaktaba maramna lukki paukthak loi waikhom Binod Lal mitei na thorama poiki loina Pukhrambam Ibo Chauba senior journalist mitei marukki founder Pukhrambam Sursan gi Manaw ibungo Manihana Poksaba Dr. Hauba Nonglen Khomba Lusung Purel Laisem Pathawa masum President Global mitei Union Wangkemsa Samjai Chief Editor Kanglaipak ki Maira masum Ex-President All Manipur Working Journalist Union Wangkem Maheshwar News in SARS ISTV na mathangsina mayun phambaida lengsinki thoramapu waikhom Benodalal mitei na lusingduna mitei marukki masu teret ki firal nongdolo pehen ki amadi thoram gi maira sukotna thoram haudoki thongam ibu yaimi gi kangbu amadi sarangthem tharongangbi laima kangbuna sayau isai saktuna thoram haudoki loinana Lining hal nauriya fulok fundraigi sakpamda laisu katun ikai kumna putki
Wangang Loi Tongbram Gulamzat Retail Higher Secondary Teachers Angomsa Maino Ibomsa Piba Amasum Amai Piba Apunlup Kangleipak Central Council ki member amadi Kaisam location na lining hal Nauria Fologi Pundragi Punsi Wari amati Magna Toramba Mitei Kanana Bohonaramba Tabak Singi Maram na Sintadana Wangang Kip Loinana Tongbram Gulamzat BHP Mitei Merumna lining halgi mapok numit si Suti Tabi duna state function ohen biwaiki Mayol Pambai Dice the Pumkiba Pukrambam Ibo Saubana Kasar Linkat Kiba Apok Pamaruka Mitei Vilevaka Linkat Kiba Mitei Maruka Karisu Kenabalikitaki Dr. Hauba Nonglen Komana Mitei Kuki Awaba Kaladi Masi Menkana Vigidamak the Mitei Naharol Kasamgatpa Matautaki One Kemsa Samzaina Mitei Isil Ise Isel Sina Igi Palngak Tai Equigi Inat Lining Equigi Lazaba Kibi Equina Ngaksa Drabadi Kanana Lak Pigini Haikiansu Paushida Makatana Safundurakli Autopa Pau Impal is West Amadisu Sampuda Langenary Pamahiro Nupi Masakunda Cycle Yentokre State Bank of Indiana Corporate Social Responsibility Initiative Kimakad Impal West Impal Amadi Susampur District Singi Relief Camp the Lady Mahiro Nupi Masasunda Cycle Kun Mating Pankre Mai Masingi Lamda Amadi Naha Oiriba Nupi Masasumu Puning Togat Point Cycle Donate Tawigi Kongtangsi India Lengaki Betty Basau Betty Paraugi Makara Lakotani Cycle Singadu Deputy General Manager Shillong Modul State Bank of India Samir Khan Zwana Mahiro Nupi Masasuna Kusinaki Cycle Kusinaviki Toramadda Samir Khan Zwan Fundokibada State Bank of India na Mai Masingama the Lyric Laisugi Tobangamba the Tazaba Tambagaloina, Tunglam Semkalakpada, Machine Loriba Taudanga Dubu, Zapsan Tazapatamdi, Yentok Liba Cycle Singers in a relief came the Lanzena to the Lady Mahiro in the Pimasasinda, Ayat Apan Yaud and a Mahitamba the Krado wherever Sumating Oiragani Haina, Samir Khan Zuan Makatana Fundoki. Atop Paumana, Labak Miang Yafunava Contausam Tampa Ladimbida, Laibung that Lightok Tinto Pangtokadori. Laklib August Kuntraga Matu Tangzanumki Nungtilpung Amataba Matamda Kontauzam the Leva Ima Kontauzam Tampa Ladimbigi, Ganglay Yakai Pungama Kagadori. Haribi Yakai Pungasi the Lamda Masita Ladiva, Limit Lon Oiliva Punamak Matamgi Konglay Navidi Singamadi, Nung Pobiriba Akang Ai Kwai Mayamna, Laipunga Lakpiraga, Wakalon Putok Minaduna, Iram Damasi Lagi Labakni Havasi, Kratang Oravasum Mahakna, Miam Geva. Asabu warep ama lahonaba amadi warep adugi matung ina ipai pu sing haizaduna leibak miam hupna hau launa punna langbal thada laithok tinthau ama su pangthoknaba silasi haina yek salai apunba itinpham sana leibak may yumpham gi president sarakhabam nawba singleina press thokpa sirol sina hairi shol sina hairi budi hairiba thoramasi pangthokadabagi maramdi leba asigi yefnaba iramda masibu mase thana thugai pamli pasing mahal phamda hanba Mate Pam the Tenava, Timulemu, Saroingaroi, Patahauti Punamapu, Hoitakiduna Asangma Puranava Madi, Mausagi, Kudoloishingbu Mang Takanduna Miamda, Kuchemgi Awaba Tatanang Libasinga Iroinana, Kuraki Ina Lai Savasing Inat Sat Libasingbu, Oibiro, Punamapu, Koyum Laigi, Lisai Ayakpa, Hanbinavagi Liklamda, Koyum Lai Sing the Haisanava Madi, Lambi Yatuknava, Toramas Sinjavan Hadi. Makasa Tharak Point Paunikal Pausi Edito Paukrana, Manipur in Kolkata, Osi Ivotombi, Kutang the Mateng Panglapada, Inmetsing Natagapa Punturakli. Kolkata, the Ladiba Manipur Singilup Oriba Manipur in Kolkata, Mikna Ziribam District to one Mapam the Hang Liber Relief Camps in the Lanzena Dunalabam Yoi Singidamakta, Anirom, Sabayana Angang Singi, milk powder, sanitary pad, Taknavi Ising, notebook, geometric box Amadi. Lemna Singo Polam Ka Jiribam Police Station OCS Ibotombigi Kutanga Kusinakre. Tangbang Polam Singa Tungarang Jiribamgi Harinagar, Vidyanagar Amadi Jiribam Higher Secondary School the Hangliba, Relief Camps in the Kusinaki. Awabataraba Matamasida, Manipur in Kolkata, Mikna Jiribam Police OCS Ibotombigi Kutanga, Matang Panglakugamati, Jiribam Police OCS Ibotombibu, Relief Camp Lady Basing the Tagat Pamari, Tobimal Kangbu Lakli. Atop Paumana Secularism have a way BJP party gidi yamna namung boy ibohan Bharat ki Sangvidan yauriba Fazakraba way secularism hariba Hibasi Congress Party ki apava mantra mane
masina thawai haksang amadi pangal oiribani haina kombi sida hana mikhal thengnaramlaba kombi block congress committee KBCC ki advisor ningombam ibohol mitaina phongdokre wapam asing asi kombi block congress committee na sinduna kendra sigi wangu nongda khongda tungan ba self help group SHG sing setmilon gi phibam hena fogat hananawa mifam amaga loinana social activist sanasam Dinesh mitai amadi atai mioi kya INC da nongna yorakpada taram opagi thoramna phongdokibani and ibohol mitai nai Congress party di matam supra prajamiyam gi damak khanjaba party amani hairaduna ngasi aikhoina leiriba leiba asi tuan ba kangluk kaya na punsinduna siamba leiba amani leiba asida leiriba kangluk pro khudimappu Congress party na matam leiba khibikta ikai khumna duna lakleki and ibohol mitaina makha taraduna hai secularism haiba gohai asi BJP party gi di yamna nungnangbu oi haibasi leiba asigi miyamna khangare masigi sab sab khudam hairagadi India Hindu khaktagi oiba leiba ama semnabagi thausil thorang satharagli ainasu magna BJP bu moral siki thauramadu kumbi block congress committee gi vice president loitongbam sarasandra organization secretary W Dineshwar social activist sanasam Dinesh mitay amadi atay maru oiba lusingma singsu saruk yakhi loisilakpoina to papawna paurabida free eye check up pangdokre ngase pung 8 dagi hauduna lemna mit layeng bagi thoram ama paurabi lening thau puthiba community hall pangdokre thoram asda lemna mit layeng ba lemna test tawba loinana makhal khudingi anoksu atapa mal phonki mit layeng bagi thoram asi IRILI clinic hiang pokpi bazar paurabi lamjing nupi maru paurabi amadi modu and sanahanbi memorial trust paurabi nu kusamnaduna sinkhibani hairenasu pawstam khatari khunjasingna mit sokpa naba yaurabasu apna salaga yengthokpagi khudong chaba mayungdabagi upay ama oina thorama sisinbani haina irom inaw secretary paurabina phongdokhi loidana mit layengwi kemadu da punami humpuga manga rumna saruk yakhi adu hausikui nadi myam paus matang asa lu sinjarage mas myam puna no update ngaminasi